Connect News Media tabiriba singbu taramna okchari. America, Israel amadi Iran gi lan asigi numit 12 sukre. Iran na claim tawri madudi mahangna Israel gi mayokta hojik phawbagi khwaidagi akanba attack tawba hore. Report ki matung inna Iran na Israel amadi Middle East laiba US military base singda ballistic missile sing kapthaki. Iranian media ki report amana masisu claim tawri madudi Iran American tech company singi office amadi data center singbusu target tawbayai. Possible target list Google, Amazon, Microsoft, Nvidia, IBM amadi Oracle gumba company singi ming pali. Marak asida Iran na hai mahak oil liter ama phawba mapanda chalhaloi. Iran na Hormuz Strait tagi jahaz sing chatpada anoba condition thamli. Iran na hai lebak kharagi jahaz sing lambi asidagi chalhan bayai. Adubu masigi damak lebak sing asi hana Israel amadi America gi embassy singbu makoi gi lebak tagi lauthokadabani. Hormuz Strait prithvi gi yamna maru oiba samudra gi lambi ni. Chahi khudingi prithvi gi chaurakna 20% oil supply lambi asida chali. Iran na prithvi gi khwaidagi maru oiba oil transportation route Strait of Hormuz bu thingjinbagi lagliba paw asina global concern hengat hali. Tongan ba sourcing dagi masik khangma ngamli madudi jahaz amata Strait of Hormuz dagi chatpa yararoi. Adubu Tehran na official oina asigumba order asigi confirm tawdri. Strait of Hormuz prithvi gi khwaidagi maru oiba oil checkpoint oina launai. Masi Saudi Arab, Iran, Iraq amadi UAE gumba maru oiba oil produce tawriba Gulf country singbu Oman gi Gulf amadi Arabian Sea ga samna hali. Iran mamangdagi masi warning torokli madudi karigumba mahaki mathakta attack toroklabadi akhuba ising lambi asibu thingjinba yai. Aduga US President Donald Trump na social media da post tawduna hairi karigumba Iran Hormuz channel da oil flow thingnana ba thabak amata toroklabadi America gi maikaidagi hojik tawriba attack asidagi saruk kun hena akanba attack tawgani masina Iran nation amoina amuk han lepnana ba honaba ngamloi. Trump na hai Iran da asiba mai amadi asawbagi nong chuhangani asumna thoktaba oisanu haina aina prayer tawri. Hojik America, Israel amadi Iran da chathariba lan asida Hormuz Strait amadi masigi manakta leba Kharg Island gi importance ikhang khangawdana hengalakli. America amadi Israel na Iran gi military base kayada amadi nuclear facility bu target tawki adubu Kharg Island da hojik phawba attack tawdri. Media reports ki matung ina masisu claim tawri madudi Trump government Kharg Island asibu capture tawnanaba military option da khali. Maramdi masi Iran gi oil earning gi khwaidagi chawba center oina lawi. Iran gi chawrakna 80 dagina 90% crude oil gi export island asidagi tawi. Mafam asida chawrba oil terminal, pipeline, storage tank amadi jahaz singda oil fill tawbagi facility lei. Masi numit khudingi chawrakna oil barrel lakh humdra fawba fill tawbayai. 1960 ki decade ta foreign investment gi matungda mafam asibu achauba oil export center oina develop tawki amadi matam adudagi masi Iran gi oil supply gi backbone oiki. Adubu mafam sing asida attack tawrabadi Iran chawna khud halakpa yai. Masidagi third world war gumba phibam oirakpa yai. Kharg Island Iran gi coast tagi chaurakna kilometer 15 lapa Persian Gulf ta lei. Kharg Island Strait of Hormuz gi yamna nai. Masi prithvi ki khwaidagi maru oiba samudra gi oil route singi manungda amani. Prithvi ki chaurakna 20% oil lambi asida chali. Karigumba island asida attack torobadi Iran gi economy chawna chaitheng phangangani adubu prithvi gi oil market ta chawna crisis mayok nagani amadi thau gi mamalsu yangna hengalakani. Masigi mataida China da khwaidagi chawna effect ohengani maramdi Iran gi oil khwaidagi yamna China na leiri loinana Gulf region da lan amuk hena sandolakpa yai. Thau yonbadagi phangba paisa Iran government amadi maki military power gi khwaidagi chawba financial support amani. Kariguma income asi thinglabadi Iran gi damak matam sangna lan makha chathaba luba yai. Hojik Iran chaurakna 33 lakh barrel crude oil production tawi. Masigi mathakta chaurakna 13 lakh barrel condensate amadi atopa liquid fuel singsu production tawri. Asumna apunba global energy supply gi 4.5% saruk Iran dagi lai. Iran gi chawrba oil field khudam oina Ahvaz, Marun amadi Gaj Saran dagi
पाइपलाइन डायरेक्ट खार्ग आइलैंड फाउब लाई मफम असिदा अचौब ऑयल टैंकर सिंह स्टोरेज तौदुना थमी अमदी अमुक टैंकर सिंह असी जहाज सिंह हापतुना पृथ्वी की तोंगान तोंगान लेबाक सिंह थाकी खार्ग आइलैंड चौराकना 3 करोड़ बैरल ऑयल स्टोर तौब ngami हौजिक मफम असिदा चौराकना 1.8 करोड़ बैरल ऑयल स्टोरेज दा लई हाइना पानरी मसी नॉर्मल कंडीशन दा नुमित 10 दगिना 12 गी एक्सपोर्ट का मानई मीडिया रिपोर्ट्स की मतुंग इना लान हौद्रिंगे ममांगदा ईरान खार्ग आइलैंड दगी ऑयल एक्सपोर्ट यांगना हेंगल हनकी 15 दगी 20 फरवरी की मरकता ऑयल एक्सपोर्ट नोमगी 30 लाख बैरल दगी हेनकी मसी नॉर्मल दगी चौराकना सरुक अहुम हेलमी ईरान लाल हौद्रिंगे ममांगदा थाव यामना मपानदा थादोखिनब होनकी 1980 की डिकेटा प्रेसिडेंट रोनाल्ड रिगन की मतमदा अमेरिका ईरान की अतोप ऑयल फैसिलिटी सिंगदा अटैक तौखी अदुबु खार्ग आइलैंड बु टारगेट तौखिदे अदुबु इराक ईरान वार की मतमदा इराक की अटैक ता आइलैंड असिगी ऑयल टर्मिनल दा चाउना अमांगता थोखी अदुबु कोन ईरान मसिबु अमुक हन सेंगतखी मरम असिना हुजिक फाउबा अमेरिका अमदी महाकी एलाई सिंगना अपिकपा आइलैंड असिबु डायरेक्ट बैटलफील्ड ओंदना हाना ईरान की मिलिट्री अमदी न्यूक्लियर कैपेसिटी सिंगबु मपांगल सोनथननबगी स्ट्रेटेजी दा थबक तौरकली अदुबु लाकदब मतमदा लान की डायरेक्शन लेपदा आइलैंड असिगी अचौबा रोल ओइरकपे याय वीडियो सिदंग असिगी दि मतंग असोय फावबदंग थागसरी